ꯅꯪꯒꯤ ꯁꯅꯥ ꯁꯥꯕꯗꯣ ꯏꯕꯣꯛ ꯂꯧꯔꯨꯈꯤꯒꯦꯀꯣ. ꯑꯕꯣꯛꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ. ꯁꯦ ꯀꯞꯀꯅꯣꯕ. ꯑꯩ ꯑꯕꯣꯏꯒꯤ ꯉꯥꯛꯇꯪ ꯏꯜꯂꯒꯦ. ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯈ꯭ꯔꯔꯣꯏ. ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯑꯕꯁꯨ ꯑꯩ ꯄꯥꯏꯈ꯭ꯔꯔꯣꯏ. ꯑꯕꯣꯛ, ꯇꯥꯃꯣꯗ ꯄꯥꯎ ꯄꯤꯍꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ? ꯏꯕꯦꯝꯃ, ꯑꯕꯣꯛꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯄꯥꯎ ꯄꯤꯕ ꯄꯥꯝꯗ꯭ꯔꯦ. ꯇꯥꯃꯣꯅ ꯍꯌꯦꯡ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯕꯗꯤ ꯑꯕꯣꯛ? ꯍꯟꯗꯛꯀꯤ ꯃꯄꯣ ꯑꯁꯤꯃꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯗꯁꯅꯨ. ꯇꯥꯃꯣꯅ ꯏꯆꯦ ꯔꯥꯁꯤꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯦ ꯑꯕꯣꯛ. ꯑꯕꯣꯛ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯕꯣꯛꯀꯤ ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕꯅꯤ. ꯑꯕꯣꯛ, ꯑꯩꯒꯤ ꯏꯁꯨ ꯂꯣꯌꯥꯅ ꯃꯕꯣꯛ ꯑꯩꯕꯨ ꯋꯥꯔꯧꯕꯅ ꯍꯦꯟꯅ ꯐꯩ ꯏꯕꯦꯝꯃ. ꯂꯨꯍꯣꯡꯕꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯁꯤꯀꯣ ꯑꯕꯣꯛ? ꯀꯔꯤꯒꯤ ꯆꯠꯇꯅꯤ? ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯟꯗꯦ. ꯂꯥꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯅꯤ. ꯑꯩꯈꯣꯏꯕꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯏꯟꯚꯤꯇꯦꯁꯟ ꯄꯤꯔꯝꯕꯅꯦ ꯑꯕꯣꯛ. ꯑꯕꯣꯛꯀꯤ ꯂꯣꯌꯥ, ꯅꯪꯅ ꯊꯣꯛꯂꯛꯂꯒ ꯅꯕꯣꯛ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯤꯗꯀꯣ ꯑꯕꯣꯛꯀꯤ ꯂꯣꯌꯥ. ꯐꯣꯟ ꯂꯥꯛꯑꯦ. ꯍꯜꯂꯣ? ꯄꯨꯔꯅꯤꯃꯥ, ꯅꯈꯣꯏ ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯗ꯭ꯔꯤꯌꯦ ꯇꯥꯃꯣ. ꯑꯕꯣꯛ ꯄꯥꯏꯍꯜꯂꯣ. ꯑꯕꯣꯛ, ꯇꯥꯃꯣꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣꯌꯦ. ꯏꯁꯨ ꯀꯩꯗꯧꯔꯦ? ꯆꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅꯦ. ꯑꯕꯣꯛ, ꯀꯞꯄꯤꯔꯥ? ꯀꯩꯅꯣ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦꯅ. ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯅꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯔꯕꯅꯦ. ꯐꯔꯦ ꯐꯔꯦ. ꯀꯞꯀꯅꯣ ꯑꯕꯣꯛ. ꯏꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯕꯣꯛ ꯀꯞꯄꯤꯕꯅꯦ. ꯁꯦ, ꯅꯕꯨꯡꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣꯌꯦ. ꯍꯜꯂꯣ ꯇꯥꯃꯣ? ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ? ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯕꯣꯛꯅ. ꯅꯪꯁꯨ ꯀꯞꯄ꯭ꯔꯣ? ꯑꯕꯣꯛꯅ ꯀꯞꯄꯗꯨꯗ ꯑꯩꯁꯨ ꯀꯞꯄꯩ ꯋꯥꯅꯤ. ꯊꯝꯃꯒꯦ. ꯍꯣꯏ ꯇꯥꯃꯣ. ꯑꯩ ꯅꯪꯒꯤ ꯄꯄꯥꯡ ꯊꯤꯜꯂꯛꯏꯅꯦ. ꯄꯥꯏꯁꯜꯂꯣ. ꯁꯦ. ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ? ꯑꯗꯨꯗꯤ ꯅꯨꯄꯤꯅ ꯁꯥꯒꯩ ꯑꯣꯟꯕꯒꯤ ꯄꯤ ꯅꯠꯇ꯭ꯔꯣ? ꯅꯠꯇꯤꯌꯦ. ꯀꯔꯝꯕ ꯄꯤꯅꯣ? ꯁꯥꯟꯇꯤ, ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯤ. ꯀꯔꯤꯒꯤ ꯄꯥꯝꯃꯤꯕ? ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯗꯤꯌꯦ. ꯍꯌꯦꯡ ꯂꯨꯍꯣꯡꯕꯅꯦ. ꯅꯪ ꯀꯥꯎꯔꯕꯣ? ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ. ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩꯕꯨ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯌꯣ. ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯂꯣꯏꯅ ꯍꯥꯏꯌꯣ. ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯁꯤꯅ ꯑꯩꯒꯤ ꯑꯔꯦꯞꯄ ꯑꯣꯏꯔꯒꯦ ꯁꯥꯟꯇꯤ. ꯑꯗꯨꯗꯤ ꯀꯅꯥꯗ ꯍꯥꯏꯗꯣꯛꯀꯅꯤ? ꯑꯩꯅ ꯇꯥꯃꯣ ꯔꯥꯁꯤꯕꯨ ꯀꯧꯔꯒ
ꯊꯃꯣꯏ ꯁꯤꯔꯥꯏꯗꯣꯛꯀꯅꯤ ꯃꯍꯥꯛꯅ ꯍꯦꯛꯇ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ? ꯌꯥꯕꯤꯅꯕ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯒꯅꯤ. ꯑꯗꯨꯗꯤ ꯃꯍꯥꯛꯀ ꯎꯅꯅꯕ ꯀꯅꯥꯗ ꯄꯥꯎ ꯄꯤꯈꯤꯅꯤ? ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯝꯕꯔ ꯂꯩꯌꯦ. ꯑꯗꯨꯗꯤ ꯑꯩ ꯑꯕꯣꯛ ꯌꯦꯡꯒꯦ, ꯅꯪ ꯄꯥꯎ ꯄꯤꯈ꯭ꯔꯣꯀꯣ. ꯍꯜꯂꯣ, ꯇꯥꯃꯣ ꯔꯥꯖꯤꯂꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? Ngayak oire. ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯎꯈꯣꯀꯣ, ꯑꯩ ꯑꯁ꯭ꯋꯥꯏ ꯂꯩꯔꯨꯈꯤꯒꯦ. ꯍꯌꯦꯡꯗꯤ ꯀꯩꯅꯥ ꯂꯧꯕ ꯉꯟꯇꯥ ꯂꯥꯛꯑꯅꯤ. ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯂꯥꯛꯄꯅꯦ. ꯇꯥꯃꯣ, ꯅꯪꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯄꯗꯣ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯣꯏꯁꯤꯜ ꯂꯩꯔꯕꯅꯤ. ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯔꯝꯕꯅꯤ. ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤꯗꯨꯁꯨ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯃꯟꯗꯅ ꯄꯨꯈ꯭ꯔꯕ. ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯝꯅꯤ. ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯈꯤꯕꯗꯤ ꯍꯥꯏꯌꯣ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ. ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡꯒꯤ ꯑꯋꯥꯠꯄ ꯂꯩꯔꯒꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯇꯝ ꯂꯩꯔꯤ. ꯁꯤ ꯍꯥꯏꯌꯣꯕ. ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯕꯣꯔ ꯉꯥꯛꯇ ꯂꯥꯛꯀꯅꯤ. ꯀꯩꯅꯥ ꯉꯥꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ. ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯈꯔ ꯆꯤꯜꯍꯧꯏ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯆꯠꯂꯒꯦ. ꯆꯠꯂꯁꯤꯔꯥ?
बेमा कइदौरगे लाओदना थेंगमल्ले कइनासु फी सेटपा लोइरे लाओदना लाओ लाओ Bo, lao, imong changsi lao. Abok sangaroy. Nang changuro. Changuro. Kudobase, loyal mama nasiyam, ngasi kudobase, isunod din siya. Madam Squibase, abo sila sa ngasi, abo may sunod din siya. Si, टेलीफोन लाइदो अंत पाइखलुदना Hello, Nasi, ay Punima ne. Tamora. nang di duke dorami ba? Ichigi manakta chumna sumlak pa ne. Ngako. Kana luhung mo yawe. Ado na makonam tayo do. Ichiwigi thangnabada luhungba ma laye. Madi litro. Ichidi thabam ma chakhiye. Ma lakpa ngairamba ne. Ay Dr. Pass tawre. Ay hayengi flight ta Impal la yorani. Nogi chido ekla koi ko phone tawai. Tamage
ꯁꯦ ꯁꯤ ꯄꯥꯏꯌꯣ ꯃꯤꯒꯤꯗꯤ ꯃꯅꯝ ꯃꯁꯛ ꯐꯖꯕꯤ ꯐꯪꯉꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯩꯅꯤꯗ ꯅꯨꯡꯉꯥꯏꯇꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯀꯩ ꯀꯧꯕ ꯇꯥꯔꯦ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯁꯨ ꯏꯕꯨꯡꯅ ꯂꯧꯔꯕꯅꯤꯅ ꯏꯅꯝꯃ ꯀꯧ ꯇꯥꯔꯦꯗꯅ ꯏꯕꯦꯝꯃ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯥꯔꯦ ꯏꯆꯦ ꯑꯕꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ ꯉꯁꯥꯏ ꯇꯦꯂꯤꯐꯣꯟꯗꯣ ꯅꯣꯏ ꯇꯥꯃꯣꯒꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯏꯆꯦ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯩ ꯇꯝꯃꯔꯣꯏ ꯏꯆꯦ 이제는 어떤 할비라고 그도목이 ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯦ 아목수 나야 하면 따이네 ꯑꯕꯣꯛꯇꯤ ꯃꯄꯥꯟꯗ ꯂꯩꯍꯧꯋꯦ 애기 이나도 아목 등장하러 이베마 ꯆꯠꯂꯁꯤꯔꯥ ꯆꯠꯂꯁꯦ ꯑꯕꯣꯛ ꯀꯞꯀꯅꯨ 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 ꯁꯦ ꯇꯧꯀꯩꯗꯤ ꯁꯦ ꯀꯞꯀꯅꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯆꯠꯁꯤ ꯕꯣ 이수 ꯂꯥꯛꯑꯦꯗꯅ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥꯗꯤ ꯃꯃꯥꯟꯅꯕꯤꯒꯤꯗ ꯋꯥ ꯑꯃ ꯍꯥꯏꯅꯦ ꯆꯠꯈꯤꯕꯅꯤ ꯁꯦ ꯃꯩ ꯑꯣꯛꯊꯣꯛꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯕꯣ ꯁꯤꯅ ꯕꯣꯛꯀꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯅ ꯑꯕꯣꯛꯀꯤꯅꯤ ꯂꯩꯔꯛꯏꯕꯁꯦ ꯅꯆꯟꯅꯨꯄꯤꯒꯤꯗꯤ ꯂꯩꯔꯛꯇ꯭ꯔꯕ꯭ꯔꯣ ꯂꯩꯔꯦ ꯑꯕꯣꯛ ꯁꯦ ꯁꯤꯅ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯔꯅꯤꯃꯥꯒꯤꯁꯤꯁꯨ ꯐꯖꯩ ꯑꯦ ꯑꯕꯣ ꯑꯩꯗꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯔꯥꯖꯦꯟ ꯍꯣꯏꯗ ꯂꯥꯛꯀꯦ ꯍꯥꯏꯈꯤꯕꯅꯦ ꯅꯪꯒꯤ ꯃꯔꯨꯞ ꯔꯥꯖꯦꯟ ꯈꯣꯏꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯣꯠꯁꯦ ꯊꯤꯟꯃꯜꯂꯝꯃꯣ ꯕꯣ ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯑꯕꯣ ꯃꯈꯣꯏꯒꯤ ꯆꯦꯛ ꯏꯗ꯭ꯔꯤꯉꯩꯗ ꯆꯠꯇꯨꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯃꯟꯇ꯭ꯔꯤꯒꯤ ꯃꯤ ꯑꯣꯏꯔꯕꯁꯨꯅꯦ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯗ꯭ꯔꯒꯗꯤ ꯆꯦꯛ ꯏꯗꯕ ꯇꯥꯕꯅꯤ
थबक सुदना चेक इबे यारोइने फरेने हयेंने टूरगी प्रोग्राम सिलो चत्तुन अमते यंगसी फरे फरे थमुको zen ए भाई लोया चंगो भाई thaba gam chin ma lena नंग के दुई थोलके hoji ta tholok da ngai ri भाई फमो yai phangni कॉफी दो अनि सोलो भाई नंग त फमो आई ड्रेस हम तो होंदोगे tholo फमो को भाई जा भाई से ꯑꯩꯗꯤ ꯇꯥꯃꯣꯅ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯔ ꯊꯣꯛꯂꯛꯄꯗꯣ ꯃꯗꯨꯅꯤ ꯉꯥꯏꯔꯤꯕꯁꯦ aduma haina ra bachu ai de tunchi sida kana ta gal homo ꯆꯠꯂꯤꯕ ꯅꯥꯊꯩꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯍꯪꯂꯝꯈꯤꯗꯦ ꯀꯔꯝ ꯂꯦꯜꯂꯤ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ
ꯆꯠꯈꯔꯦ ꯅꯪꯗꯤ ꯏꯅꯥꯛꯇꯒꯤ ꯂꯣꯏꯈꯔꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯆꯠꯈꯔꯦ ꯅꯪꯗꯤ ꯏꯅꯥꯛꯇꯒꯤ ꯂꯣꯏꯈꯔꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯆꯠꯈ꯭ꯔꯁꯨ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯊꯥꯗꯣꯛꯇꯨꯅ ꯃꯄꯣꯛꯁꯤꯃꯒꯤ ꯂꯥꯞꯈ꯭ꯔꯁꯨ ꯅꯪꯅ ꯏꯐꯝꯗꯒꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯅꯕ ꯄꯤꯔꯝꯃꯨ ꯏꯔꯥꯜ ꯑꯃꯇꯪꯗꯤ ꯊꯦꯝꯖꯤꯟꯖꯅꯕ ꯊꯃꯣꯏꯁꯦ ꯄꯤꯔꯝꯃꯨ 이란 아마땅비 템진자나바 타모이세 करीगी चतलीबा नाथैदुना हन्ना फाउब येंगलमदा नोमतसु ऐगी नाक्ता हंगलमखिदे करम लेली नोमतसु ऐगी नाक्ता Nabung halakra. Halak dini. Halakanida abo. Tumasi si abo. Tumasi. Abo, tumase. Hayang nungalaga lakcharani. Nang tumuro. Abo, nungan ba nga kige? Adudi ay siya tumaro. Salo. Abo, Kaidaure ibomsa. abo,
ꯇꯥꯃꯣ ꯂꯣꯌꯥꯗꯣ ꯑꯩꯅ ꯋꯥꯀꯤꯡ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯇꯥ ꯂꯩꯍꯧꯔꯦ ꯍꯥ ꯅꯪ ꯇꯥꯃꯣ ꯂꯣꯌꯥꯕꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯗꯣ ꯑꯕꯣꯛꯀꯤ ꯂꯣꯌꯥ ꯀꯔꯤꯅꯣ ꯉꯁꯤ ꯅꯪꯅ ꯇꯧꯔꯝꯃꯤꯕꯁꯤꯕꯣ ꯑꯕꯣꯛꯀꯤ ꯂꯣꯌꯥ ꯑꯕꯣꯛ ꯂꯥꯛꯑꯦ ꯑꯕꯣꯛꯀꯤ ꯂꯣꯌꯥ Tamo, nachambu kanana siramge tamo. Hayo ꯑꯕꯣꯛꯀꯤ ꯂꯣꯌꯥ tamo, nachambu kanana siramge hayo. Yumna chala silao. Nang lobo laine tamo. ꯑꯕꯣꯛꯀꯤ ꯂꯣꯌꯥ Yumna ꯑꯕꯣꯛꯀꯤ chala ꯂꯣꯌꯥ silao. ꯏꯁꯨꯅ ꯗꯥꯛꯇꯔ ꯑꯣꯏꯔꯒ ꯂꯥꯛꯄꯗꯨꯅꯦ ꯑꯕꯣꯛꯅ ꯉꯥꯏꯔꯝꯕꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯕꯣꯛꯀꯤ ꯂꯣꯌꯥ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯕꯣꯛꯀꯤ ꯂꯣꯌꯥ ꯏꯁꯨꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯦꯅꯦ ꯑꯕꯣꯛꯀꯤ ꯂꯣꯌꯥ ꯂꯥꯟꯈ꯭ꯔꯦ ꯏꯁꯨꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯂꯥꯟꯈ꯭ꯔꯦ ꯑꯕꯣꯛꯀꯤ ꯂꯣꯌꯥ ꯂꯥꯎ ꯆꯪꯉꯣ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯎ ꯑꯕꯣ ꯃꯔꯨꯞ ꯑꯩ ꯂꯥꯛꯑꯦ ꯃꯔꯨꯞ ꯑꯕꯣꯛꯀꯤ ꯂꯣꯌꯥ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯀꯧꯔꯣꯗꯅ ꯅꯪꯒꯤ ꯃꯔꯨꯞ ꯂꯥꯛꯑꯦ ꯅꯪ ꯀꯔꯤꯒꯤ ꯀꯧꯗ꯭ꯔꯤꯕꯅꯣ ꯍꯥ ꯅꯪꯅ ꯉꯔꯥꯡ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯣ ꯑꯕꯣꯛ ꯀꯥꯎꯗ꯭ꯔꯤꯌꯦ ꯑꯕꯣꯛꯀꯤ ꯂꯣꯌꯥ 이베마 이슈라제가 나코야니 아코이데 또이나 라오고 이슈제 아이게 이슈망니 칼리버니고 나코야니 아코이데 또이나 라오고 아보키 로야 이수나 닥터로 오라가 abong na nungagani kaluba abok yasa manglaloy batara brane abok kiloya abok kinikte abok kiloya